cái đồ cái chị ạ. Đó. ये आइसको आइसको क्या 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 아직 거기서 가이드 상결리 아이스가 판매를 이러고 또 아시다 또 아들이 피자 포스가 있네 이제라 पीछे और कोई मत आगे आइए आप लोग पीछे रहिए बाकी सब पीछे रहिए बाकी सब पीछे रहिए प्लीज पीछे रहिए प्लीज कोऑपरेट करिए पीछे आपके साथ लड़ाई नहीं है हम लोग बिल्कुल नहीं करेंगे लेकिन तो हमारे अब हमारे जगह कॉम्प्रोमाइज कर तो आपके आराम से कर दो हमारे एसपी साहब आगे एसपी आए हैं कंबाई आयो कंबाई पर ये ले ये नो जो मैं खाते बाकियों को पीछे कीजिए बाकी पीछे हो जाए प्लीज आवाज दिया है ये आगे नहीं आएगा माँ लोग आगे संबंध है कंबाई बाजार बोलते हैं सिटी जगह सिटी हटोकिरो अदुगा आइबो वाखलोंदो कोई मियां 하나들이 아니 주고 보인다. 저기 사람이나 마탁 동진도 파운드는 땅 아주고 먹는다. 돈 개야. community 여기는 이제 이거 저기 거기요. I have my duties as भैया सर आप मजाक मत बनाइए मर रहे हैं आप मजाक मत बनाइए आप मजाक मत बनाइए हमारा यहाँ पे भाई बहन मर रहा है आधा हाईवे कोई जगह देना आधा हाईवे कोई जगह ऐसी जगह मैं क्या लो ngaयुगे कोई ngai được kìa vâng sao ấy mà tôi nó nhiều sao mà nhiều phải sai tổng phải sai 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 số ada là nhiều cái đồ adike sarmana này adike dia khai đồ next ataba aku paham ni dia sebut saja ni kan aku kumila pun long ngam jauh saja aku habi lo ngam jauh hair tu juga sidhe habi lo dia lo ना तो मुझे तो हाईवे याद है कि मतलब करा तुम लोग क्या मतलब करा
अखोई मियाम लेकोरीना इमाई बेल अमी मरो मांग बन प्रोजेक्ट फॉर्म दा को लुंग ना को बिया मदि अखोई लकाई वॉलंटियर की फॉर्म देखि करिंग पौंग दो ममदन खम सके मदुदी होसे अखोई डिस्ट्रिक्ट डिस्ट्रिक्ट कुत्तू सुंदर के लादिया इसका अखोई का करिंग कंडीशन खरा थमनरी अदु फाव तक मियाम ना अक्तंग वाल सुबाना अखोई फॉर्म sta लेंगदना शांति होय लेबिनाबा मियाम की फॉर्म तक लुंग थमजरी अदुगा अखोई ना थमजगी बा कंडीशन दी हौसे हौसे अखोई ना लेबिबा मफम मसिदगी मखा बाजार कंबाई फाव बिरके से तकतोपा वार्ड नंबर 3 है मफम से फावदा बिरके से तकतोपियु नत्रगदी अखोई मणिपुर की लाइव इमाइबिल सिंह अमदि मरु मपांग अमदि सीएसओ अमदि कुकुमीना चिंगाकांदा सी लेवल लकाई वॉलंटियर अखोई मैम हलोई है मफम से हायर अथॉरिटी का पाव फाउंडर कांदा उसी अखोई मफम से शांति होइना मकी रीजन करी लाके है बिसे सिबु कमिटी लाक्पीरी बपाई पुन ममना फाता बिरकांदा लेबियु है बिसे मियाम मफम तो Bisma. Así de muere el tic chok tao en cái gì vậy? Leo đi cô. Sama posak deh. Ini
ꯍꯥꯏꯕ ꯃꯗꯨ ꯇꯥꯡ ꯀꯨꯟꯊ꯭ꯔꯥꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯕꯤꯔꯛꯇ꯭ꯔꯦꯁꯨ ꯑꯩꯈꯣꯏ ꯃꯗꯨ ꯑꯩꯈꯣꯏ ꯗꯤꯜꯂꯤ ꯆꯠꯀꯥꯟꯗ ꯄꯔꯁꯅꯦꯜꯂꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤ ꯍꯣꯡꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯦ ꯀꯦ ꯃꯤꯁ꯭ꯔꯥ ꯌꯥꯎꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯦ ꯀꯦ ꯃꯤꯁ꯭ꯔꯥ ꯑꯃꯗꯒꯤ ꯍꯧꯖꯤꯛꯅ ꯍꯥꯏꯔꯛꯑꯒ ꯑꯗꯨꯒꯤꯅ ꯍꯥꯏꯔꯀꯥꯟꯗ ꯁꯨꯝ ꯀꯥꯞꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯥꯞꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤꯗꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯦꯟ ꯕꯤꯂꯣꯡ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯦꯟ ꯅꯠꯇꯕ ꯋꯥ ꯅꯠꯇꯕ ꯁꯤ ꯃꯩꯇꯩꯒꯤ ꯑꯦꯔꯤꯌꯥ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯉꯥꯏꯔꯤꯕ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯁꯤ ꯑꯩꯈꯣꯏ ꯇꯣꯝꯕꯨ ꯐꯥꯎꯒꯤ ꯑꯦꯔꯤꯌꯥꯁꯦ ꯇꯣꯝꯕꯨ ꯐꯥꯎꯒꯤ ꯑꯦꯔꯤꯌꯥꯁꯤ ꯅꯠꯇꯕꯗ ꯀꯪꯕꯥꯏ ꯐꯥꯎꯒꯤ ꯑꯦꯔꯤꯌꯥꯗ ꯍꯧꯖꯤꯛ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯌꯥꯅꯕ ꯃꯌꯥꯝꯅ ꯂꯧꯕꯅꯤ ꯀꯪꯕꯥꯏꯒꯤ ꯑꯦꯔꯤꯌꯥ ꯐꯥꯎꯒꯤ ꯂꯧꯕ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇ ꯀꯥꯡꯉꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠꯁꯤ ꯂꯧꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯌꯥꯝꯅ ꯂꯧꯕꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯍꯥꯏꯔ ꯍꯧꯖꯤꯛ ꯉꯥꯏꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯍꯥꯏꯖꯉꯥꯏ ꯃꯣꯏ ꯃꯇꯝ ꯈꯔ ꯃꯣꯏ ꯄꯤꯕꯤꯌꯣ ꯍꯥꯏꯕ ꯄꯨꯂꯤꯁ ꯀꯃꯥꯏꯅ ꯆꯠꯊꯔꯛꯈꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯁꯤꯒꯤ ꯊꯧꯑꯣꯡꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯥ 4 ꯍꯦꯜꯂꯐꯥꯎꯗ ꯆꯠꯊꯔꯛꯄꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯩꯇꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯀꯜꯂꯕ ꯏꯍꯧ ꯑꯃ ꯁꯥꯒꯠꯂꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯀꯣꯀꯣꯃꯤꯁꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯗꯤꯜꯂꯤꯗ ꯆꯠꯂꯨꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯔꯀꯥꯟꯗ ꯉꯁꯤ ꯑꯁꯤ ꯐꯧꯕꯥꯛ ꯆꯈꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯐꯥꯎꯕ ꯆꯪꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯧꯁꯤꯟꯕ ꯍꯥꯏꯗꯅ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞꯇ ꯉꯁꯤ ꯂꯥꯛꯆꯕꯅꯤ ꯐꯧꯋꯣꯛ ꯆꯈꯥꯏ ꯃꯈꯥ ꯂꯩꯀꯥꯏꯁꯦ ꯃꯣꯏꯅ ꯀꯔꯤꯅꯤ ꯍꯥꯏ ꯐꯧꯕꯥꯛ ꯆꯈꯥꯏ ꯃꯈꯥ ꯂꯩꯀꯥꯏꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯕꯁꯤ ꯀꯪꯕꯥꯏ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯅ ꯐꯧꯕꯥꯛ ꯆꯈꯥꯏ ꯃꯈꯥ ꯂꯩꯀꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯉꯁꯤ ꯄꯨꯂꯤꯁꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯕꯨ ꯀꯥꯞꯄ ꯀꯥꯟꯗ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯔꯤꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁ ꯑꯗꯨꯒ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯃꯌꯥꯝꯁꯦ ꯀꯧꯔꯀꯥꯟꯗ ꯀꯨꯀꯤꯁꯤꯡꯁꯤ ꯉꯥꯛꯄꯒꯤ ꯃꯍꯨꯠꯇꯗꯤ ꯐꯥꯒꯤꯗꯧꯅ ꯌꯦꯡꯗꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯖꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯍꯟꯕꯗ ꯅꯣꯛꯑꯒ ꯈꯦꯔꯒ ꯌꯦꯡꯉꯒ ꯂꯩꯔꯒ ꯉꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯝ ꯂꯧꯁꯤꯜꯂꯅꯤ ꯑꯩꯈꯣꯏ ꯁꯤꯕ ꯀꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯔꯁꯨ ꯊꯥꯔꯅꯤ ꯍꯥꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯁꯤꯡꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯧꯔꯀꯥꯟꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯀꯨꯀꯤꯗꯤ ꯉꯥꯛꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯆꯤꯡ ꯀꯨꯀꯤꯗꯤ ꯉꯥꯛꯇ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄꯗ ꯊꯤꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯍꯩꯗꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯁꯣꯏꯔꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯌꯥꯎꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯕ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯃꯌꯥꯝꯅ ꯂꯥꯛꯆꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯩꯈꯣꯏ ꯃꯤꯒꯤ ꯂꯝꯗꯁꯨ ꯂꯧꯖꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯗꯁꯨ ꯂꯧꯕꯤꯔꯛꯀꯅꯨ ꯏꯁꯥꯒꯤ ꯏꯔꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯄꯥꯝꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯄꯨꯜꯂꯒ ꯁꯥꯕ ꯄ꯭ꯔꯤꯊꯤꯕꯤ ꯏꯟꯗꯤꯌꯥꯅ ꯃꯔꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯤꯔꯛꯄ ꯃꯈꯣꯏꯒꯤ ꯏꯁꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯁꯨꯛ ꯍꯥꯏꯅ ꯄꯤꯔꯛꯄ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯖꯕ ꯖꯥꯇꯤ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯐꯝꯗ ꯂꯥꯟꯗꯥꯔꯨꯕ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯖꯪꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯏ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯅ ꯑꯥꯔꯃꯤꯁꯤꯡꯁꯤ ꯃꯐꯝ ꯆꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯗ ꯅꯤꯡꯊꯤꯖꯅ ꯊꯕꯛ ꯆꯠꯊꯗꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯃꯤ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯅꯤꯄꯨꯔꯗ ꯑꯥꯔꯃꯤ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯈꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗꯅ ꯊꯕꯛ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯕ ꯑꯗꯨꯒ ꯀꯨꯀꯤꯅ ꯂꯝ ꯍꯦꯟꯖꯜꯂꯛꯄꯗꯅ ꯕꯐꯔ ꯖꯣꯟ ꯀꯥꯏꯅ ꯊꯝꯖꯤꯜꯂꯒ ꯊꯝꯍꯩꯗꯕ ꯄꯣꯠ ꯕꯐꯔ ꯖꯣꯟ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯊꯝꯒꯗꯒꯦ ꯍꯥꯏꯕꯕꯨ ꯕꯔꯃꯥꯒꯤ ꯕꯣꯔꯗꯔꯒ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔꯒ ꯑꯅꯤꯁꯤꯒꯤ ꯀꯥꯔꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯃꯀꯥꯟꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤ ꯍꯦꯟꯖꯜꯂꯛꯇꯅꯕ ꯍꯣꯠꯅꯕ ꯑꯗꯨꯕꯨ ꯕꯐꯔ ꯖꯣꯟ ꯊꯝꯕ ꯀꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ
ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯅꯣ ꯃꯁꯤꯒꯤ ꯕꯐꯔ ꯖꯣꯟꯒꯤ ꯑꯥꯔꯊ ꯃꯁꯛ ꯈꯪꯗꯅ ꯊꯝꯕ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯥꯔꯃꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯁꯤꯡꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯅꯨ ꯃꯃꯥ ꯑꯩꯈꯣꯏ ꯁꯤꯔꯁꯨ ꯁꯤꯒꯅꯤ ꯑꯩꯈꯣꯏ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯆꯪꯉꯛꯑꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯑꯃ ꯃꯅꯤꯄꯨꯔꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯆꯪꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ